ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯧꯕ ꯀꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯀꯧꯕ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯖꯔꯛꯄꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯐꯤ ꯈꯔ ꯁꯨꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯇꯥꯆꯧ ꯊꯧꯕ ꯊꯣꯛꯂꯛꯇꯨꯅ, "ꯏꯆꯟ ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ? ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯍꯥꯏꯕꯗꯨꯕꯨ ꯌꯥꯎꯕ꯭ꯔꯣ?" "ꯌꯥꯎꯋꯦ, ꯑꯗꯨꯅꯤ ꯁꯨꯔꯤꯁꯦ ꯇꯥꯆꯧ." "ꯅꯨꯡꯁꯥ ꯁꯥꯔꯒ ꯁꯨꯕ ꯌꯥꯗ꯭ꯔꯣ? ꯅꯈꯨꯠꯇꯣ ꯏꯪꯕꯅ ꯂꯣꯏꯔꯅꯤꯅꯦ." "ꯀꯩꯁꯨ ꯏꯪꯗꯦꯗ ꯇꯥꯆꯧ." "ꯏꯆꯟ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯔꯥ?" "ꯇꯥꯆꯧ, ꯄꯩꯁꯥ ꯄꯥꯏꯗꯦ ꯍꯥꯏꯗꯨꯗꯤ." "ꯇꯥꯆꯧ ꯉꯔꯥꯡꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯐꯪꯉꯦ." ꯊꯣꯏꯕꯤ ꯐꯤ ꯁꯨꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ꯫ "ꯇꯥꯆꯧ, ꯉꯁꯤꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ." "ꯃꯥꯅꯤ." "ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯝꯇ ꯀꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯀꯧꯗ꯭ꯔꯦ." "ꯍꯌꯦꯡꯅꯦ ꯏꯆꯟ ꯊꯣꯏꯕꯤꯅ ꯂꯨꯍꯣꯡꯂꯒ ꯇꯥꯆꯧꯅ ꯀꯧꯗꯣꯏꯅꯤ." "ꯇꯥꯆꯧ, ꯑꯗꯨꯝ ꯀꯧꯕꯤꯌꯨꯀꯣ." "ꯑꯗꯨꯝ ꯀꯧꯗꯣꯏꯅꯦ ꯇꯥꯆꯧꯅ." "ꯑꯩ ꯀꯦꯊꯔꯒ ꯂꯥꯛꯀꯦꯕ." "ꯏꯆꯟ ꯊꯣꯏꯕꯤꯅ ꯀꯦꯊꯔꯗꯤ ꯌꯥꯝ ꯐꯖꯅꯤꯕꯣ." "ꯑꯗꯣ ꯇꯥꯆꯧ." "ꯀꯩꯗꯧꯔꯕ?" "ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯕ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ?" "ꯂꯩꯔꯝꯒꯅꯤ. ꯃꯈꯣꯏꯒꯤꯗꯤ ꯉꯁꯤꯁꯦ ꯃꯕꯨꯛꯅꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯤ." "ꯑꯗꯣ ꯇꯥꯆꯧ, ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯝꯃꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯕ ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯀꯧꯔꯝꯕ ꯌꯥꯕꯅꯤ. ꯑꯩꯈꯣꯏ ꯏꯆꯜ ꯊꯣꯏꯕꯤꯁꯦ ꯃꯕꯨꯛꯆꯦꯜꯒ ꯌꯥꯝ ꯆꯥꯎꯔꯤꯖꯥꯠꯅꯤꯅꯦ." "ꯑꯗꯣ ꯇꯥꯆꯧ, ꯑꯩꯁꯨꯅꯦ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯝꯒꯅꯤꯀꯣ?" "ꯏꯆꯟ ꯊꯣꯏꯕꯤ." "ꯇꯥꯆꯧ, ꯌꯥꯔꯦꯁꯦ, ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯦ ꯍꯥꯏꯅꯣ?" "ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯁꯦ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅ." "ꯐꯔꯦ ꯐꯔꯦ, ꯇꯥꯆꯧꯅ ꯉꯥ ꯂꯩꯔꯨꯔꯒꯦ, ꯑꯗꯨꯒ ꯏꯆꯟ ꯊꯣꯏꯕꯤꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯒꯗꯕ." "ꯑꯩꯗꯤ ꯉꯁꯤꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ?" "ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯕ? ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯦ, ꯑꯗꯨꯅ ꯇꯥꯆꯧꯅ ꯊꯣꯡꯉꯒ ꯆꯥꯒꯗꯕꯅꯤ." "ꯑꯣ, ꯇꯥꯆꯧꯅ ꯊꯣꯡꯕ ꯇꯥꯔꯕ?" "ꯍꯣꯏ ꯇꯥꯆꯧ." "ꯊꯣꯡꯕ ꯇꯥꯔꯦꯗꯅ ꯇꯥꯆꯧꯅ꯫ ꯑꯗꯣ ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯀꯩ ꯂꯩꯌꯣꯕ?" "ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯤꯌꯣ ꯇꯥꯆꯧ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯇꯥꯆꯧꯅ ꯉꯥꯁꯨ ꯐꯅꯦꯛꯁꯨ ꯂꯩꯔꯨꯔꯒꯦꯀꯣ." "ꯍꯣꯏ ꯇꯥꯆꯧ." "ꯅꯪꯒꯤ ꯐꯤ ꯁꯨꯕꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯨ. ꯇꯥꯆꯧ ꯂꯥꯛꯑꯒ ꯉꯥ ꯊꯣꯡꯉꯒꯦꯀꯣ." "ꯍꯣꯏ ꯇꯥꯆꯧ." ꯊꯧꯕꯗꯣ ꯋꯥꯐꯝ ꯈꯔꯗꯣ ꯃꯆꯟꯅꯨꯄꯤꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯐꯤ ꯁꯨꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕꯁꯨ ꯉꯥ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯗꯨ ꯐꯖꯅ ꯁꯦꯝꯂꯕ ꯃꯇꯨꯡꯗ, "ꯏꯆꯟ ꯊꯣꯏꯕꯤ, ꯇꯥꯆꯧ ꯉꯥꯁꯦ ꯊꯣꯡꯕ ꯍꯧꯔꯒꯦꯀꯣ." "ꯍꯣꯏ ꯇꯥꯆꯧ, ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ." "ꯊꯣꯡꯗꯣꯏꯅꯦ ꯊꯣꯡꯗꯣꯏꯅꯦ. ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯈꯨꯕꯤ ꯆꯤꯈꯥꯏꯍꯟꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯑꯄꯤꯛꯄ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯗꯨꯗ ꯃꯆꯟ ꯃꯕꯨꯡ ꯉꯥ ꯊꯣꯡꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇꯛꯅ ꯃꯆꯟ ꯃꯕꯨꯡꯒꯤꯁꯨ ꯂꯥꯡꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥ ꯊꯣꯡꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯧꯕ ꯃꯆꯟꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯆꯥꯛꯁꯨ ꯏꯟꯕꯤꯔꯝꯃꯤ꯫ "ꯇꯥꯆꯧ, ꯍꯥꯎꯅꯦ. ꯇꯥꯆꯧꯅ ꯏꯟꯕꯁꯤꯕꯨ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ?" "ꯌꯥꯝ ꯍꯥꯎꯋꯦ ꯇꯥꯆꯧ. ꯑꯩꯁꯨ ꯏꯜꯂꯛꯀꯦ ꯇꯥꯆꯧ." ꯊꯣꯏꯕꯤ ꯃꯥꯒꯤ ꯇꯥꯆꯧꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯜꯂꯝꯃꯤ꯫ "ꯍꯥꯎꯔꯦ ꯍꯥꯎꯔꯦ, ꯏꯆꯟ ꯊꯣꯏꯕꯤꯅ ꯏꯟꯕ ꯆꯥꯛꯁꯤꯗꯤ." ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯏ꯫ ꯊꯧꯕꯅ, "ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯥꯆꯧꯒ ꯅꯨꯡꯁꯤꯅꯅ ꯂꯩꯁꯤꯀꯣ ꯏꯆꯟ ꯇꯣꯝꯕꯤ." "ꯍꯣꯏ ꯇꯥꯆꯧ, ꯑꯩꯗꯤ ꯇꯥꯆꯧ ꯌꯥꯝ ꯅꯨꯡꯁꯤ." ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯊꯧꯕꯅ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯂꯩꯕꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ "ꯏꯆꯟ ꯊꯣꯏꯕꯤ, ꯁꯤꯁꯦ ꯄꯥꯝꯖꯔꯕ ꯌꯦꯡꯉꯨ." "ꯑꯌꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥꯆꯧ, ꯑꯩ ꯄꯥꯝꯃꯦ. ꯃꯆꯨꯁꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯊꯣꯛꯑꯦ." ꯇꯥꯆꯧꯅꯅꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯛꯏꯅꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ, "ꯇꯥꯆꯧ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯕ ꯉꯝꯖꯔꯣꯀꯣ." "ꯃꯁꯤꯗꯤꯕ." ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯃꯆꯟ ꯃꯕꯨꯡꯗꯣ꯫
ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯧꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩ ꯊꯔꯣꯗꯨ ꯃꯈꯣꯏꯗ ꯆꯪꯂꯛꯏ ꯊꯔꯣ ꯊꯧꯕꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯊꯧꯕꯅ ꯅꯤꯅꯦ ꯊꯧꯕ ꯅꯪꯕꯨ ꯁꯤꯡ ꯈꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏꯅꯤꯅꯦ ꯁꯤꯡꯗꯨꯕꯨ ꯈꯔ ꯆꯣꯠꯄ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ ꯈꯔ ꯆꯣꯠꯂꯦ ꯑꯗꯨꯅ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄꯒ ꯐꯧꯗꯣꯛꯍꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯊꯣꯏꯕꯤꯗꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯃꯜꯂꯝꯒꯅꯤ ꯅꯤꯅꯦ ꯅꯤꯅꯦꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯀꯩ ꯋꯥꯅꯣ ꯅꯤꯅꯦ ꯅꯪꯕꯨ ꯆꯍꯤꯗꯣ ꯂꯤꯔꯦ ꯅꯨꯄꯤ ꯊꯤꯅꯅꯕ ꯇꯧꯁꯤꯅꯦꯍꯦ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯦ ꯅꯤꯅꯦ ꯑꯗꯨꯗ ꯑꯩꯅ ꯏꯃꯨꯡꯒꯤ ꯍꯣꯠꯅꯔꯤꯉꯩ ꯅꯨꯄꯤꯁꯨ ꯑꯝꯇ ꯀꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅꯤ ꯅꯪ ꯂꯨꯍꯣꯡꯗꯅ ꯂꯩꯔꯗꯤ ꯅꯆꯟꯅꯨꯄꯤꯁꯤꯁꯨ ꯃꯇꯝ ꯍꯦꯟꯈꯤꯕ ꯇꯥꯔꯦ ꯍꯣꯏꯅꯤꯅꯦ ꯑꯗꯣ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯤꯅꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣই ꯈꯨꯜꯗꯒꯤꯔꯣ ꯅꯠꯇꯦꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯃꯁꯛꯀꯥꯗꯤꯅꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯦ ꯅꯦꯅꯦꯗꯤ ꯀꯃꯥꯏꯅ ꯈꯪꯅꯔꯨꯏꯅꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯒ ꯈꯪꯅꯕꯅꯦ ꯃꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯃꯔꯜꯁꯨ ꯂꯩꯈ꯭ꯔꯕ ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯈꯨꯜꯗꯨꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯅꯨꯄꯤꯗꯨ ꯈꯔ ꯂꯤꯖꯕꯒꯤ ꯋꯥꯅꯤ ꯃꯇꯣꯝꯇꯁꯨ ꯄꯣꯛꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯁꯥꯒꯩꯁꯨ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯅꯤꯅꯦ ꯀꯔꯤꯒꯤ ꯂꯥꯏꯔꯕꯅꯣ ꯍꯣꯠꯅꯕꯁꯨ ꯀꯜꯂꯤꯕꯁꯤꯗꯤ ꯅꯪꯁꯨ ꯑꯗꯣ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯗ ꯑꯩꯅ ꯅꯪꯒꯤ ꯋꯥꯐꯝ ꯂꯣꯏꯅ ꯍꯧꯗꯣꯛꯇꯨꯅ ꯂꯣꯏꯔꯕꯅꯤ ꯃꯣꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤꯅꯦ ꯅꯪꯅ ꯌꯥꯔꯗꯤꯅꯦ ꯃꯈꯣꯏꯁꯨ ꯌꯥꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯑꯄꯥꯝ ꯄꯥꯝꯗ ꯌꯦꯡꯅꯔꯣ ꯍꯣꯏꯅꯤꯅꯦ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯎꯅꯅꯕ ꯍꯥꯏꯈꯣꯒꯦ ꯅꯤꯅꯦꯅ ꯐꯒꯗꯕ ꯑꯃ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯑꯩ ꯊꯣꯛꯄ ꯍꯥꯏꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯊꯣꯏꯕꯤꯒ ꯑꯝꯇ ꯎꯅꯔꯝꯗ꯭ꯔꯦ ꯑꯩ ꯏꯅꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ ꯅꯦꯅꯦ ꯆꯥꯔꯔꯣꯏꯒꯦ ꯆꯠꯂꯦꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯅꯦꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯇꯥꯆꯧ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯍꯧꯗꯣꯛꯑꯝꯃꯤꯕ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯒꯤꯅꯤ ꯇꯥꯆꯧ ꯅꯨꯄꯤ ꯊꯤꯔꯗꯤ ꯏꯅꯝꯃ ꯀꯥꯏꯅ ꯀꯧꯕ ꯐꯪꯒꯅꯤꯀꯣ ꯐꯪꯒꯅꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕ ꯅꯣꯛꯇꯨꯅ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯧꯕꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯊꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯊꯧꯕꯁꯨ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯁ ꯏꯁꯥꯁꯦ ꯄꯣꯞ ꯍꯦꯛ ꯇꯥꯏ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯊꯦꯡꯕꯤꯔꯛꯑꯗꯤ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯊꯕꯛ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯨꯕ ꯁꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯀꯥ ꯍꯦꯟꯅ ꯁꯨꯒꯅꯨꯀꯣ ꯅꯁꯥ ꯁꯣꯛꯀꯅꯤ ꯍꯣꯏꯗ ꯆꯥꯛꯀꯧꯕ ꯃꯌꯥ ꯑꯣꯏꯕꯒꯤꯅꯤ ꯆꯥꯛꯁꯨ ꯂꯣꯏꯗꯣꯔꯦ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯄꯤꯔꯨꯔꯣ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯆꯥꯛꯀꯧꯕꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯩ ꯋꯥꯍꯪꯅꯣ ꯇꯥꯃꯣꯒꯤꯗꯨꯕꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯆꯥꯛꯀꯧꯕꯕꯨ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯆꯠꯀꯅꯤꯀꯣ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯗ ꯍꯣ ꯇꯥꯃꯣꯒꯤ ꯋꯥꯍꯪꯗꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯃꯁꯤꯗꯤꯕ ꯌꯥꯔꯦ ꯆꯠꯂꯣ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯍꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝ ꯁꯅꯥꯔꯩ ꯆꯪꯂꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯗꯣꯔꯦ ꯏꯃꯥ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯅꯅꯦ ꯄꯣꯠ ꯆꯩ ꯄꯨꯕꯗꯣ ꯏꯕꯨꯡꯉꯣꯒ ꯇꯥꯟꯅꯔꯒ ꯅꯤꯡꯊꯤꯅ ꯄꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯔꯣꯏ ꯌꯥꯝꯅ ꯐꯖꯅ ꯆꯠꯀꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯁꯅꯥꯔꯩꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯄꯥꯔꯤ ꯆꯪꯂꯛꯇꯨꯅ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯉꯝꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯇꯧꯔꯤꯅꯤꯅꯦ ꯅꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯅꯪꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯋꯥꯠꯄ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤꯗ ꯂꯣꯏꯅ ꯂꯩꯔꯤ ꯌꯥꯔꯅꯤꯕ ꯂꯤꯛ ꯑꯝꯇꯪ ꯁꯥꯁꯤꯔꯣ ꯁꯅꯥꯒꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯤꯅꯕ ꯌꯥꯔꯦꯗ ꯑꯩꯒꯤ ꯂꯩꯔꯤꯁꯤꯗꯤ
ꯅꯪꯅ ꯌꯥꯔꯅꯤꯗ ꯍꯩ ꯑꯩꯅ ꯀꯦꯔꯒ ꯆꯠꯍꯟꯅꯤꯡꯉꯤꯁꯤꯒ ꯌꯥꯝ ꯀꯦꯍꯟꯅꯤꯡꯕ ꯑꯣꯏꯔꯦ ꯀꯦꯍꯟꯅꯤꯡꯉꯦ ꯑꯗꯨꯒꯅꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅꯒ ꯆꯥꯛꯀꯧꯕ ꯊꯤꯟꯕꯗꯣ ꯌꯥꯝ ꯄꯥꯝꯕ ꯑꯗꯒꯤ ꯀꯩꯗꯧꯔꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯩꯃꯥ ꯄꯥꯔꯤꯒꯤ ꯅꯨꯄꯤꯁꯦ ꯐꯖꯩꯅꯦꯍꯦ ꯄꯥꯔꯤꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝꯅ ꯍꯩ ꯀꯥꯏꯅ ꯍꯥꯏꯅꯍꯟꯒꯦ ꯇꯧꯕ ꯏꯁ ꯇꯥꯃꯣꯒꯤ ꯋꯥꯈꯜꯁꯤꯗꯤꯕ ꯑꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏꯕ ꯇꯥꯃꯣ ꯅꯪꯒꯤꯅꯦ ꯀꯩꯝꯇ ꯋꯥꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯣ ꯇꯥꯃꯣꯒꯤ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯋꯥꯍꯩ ꯈꯛꯅ ꯄꯦꯟꯕ ꯍꯣꯏ ꯄꯦꯟꯖꯔꯦ ꯃꯁꯤꯗꯤꯕ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯇꯥꯃꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯥꯏꯁꯤꯗꯣ ꯃꯥꯡꯒꯣꯜꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯑꯗꯨꯛ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤꯗꯨꯕꯣ ꯍꯔꯥꯎꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯅꯣꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯇꯥꯆꯧ ꯂꯥꯛꯑꯝꯃꯤ ꯑꯦ ꯇꯥꯆꯧ ꯂꯥꯛꯄꯒꯤꯔꯣ ꯅꯪꯅ ꯍꯔꯥꯎꯔꯤꯁꯦ ꯏꯕꯥꯏꯅꯤ ꯀꯩ ꯍꯥꯏꯔꯝꯃꯕ ꯀꯩꯅꯣ ꯀꯩ ꯍꯥꯏꯔꯝꯃꯕ ꯑꯕꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯝꯃꯤꯅꯦ ꯍꯣꯏꯅꯦꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯀꯥꯎꯅꯤ ꯅꯪ ꯉꯁꯤ 10ꯅꯤꯃꯨꯛ ꯋꯥꯠꯂꯝꯈꯤꯅꯤꯗ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯒꯦꯀꯣ ꯑꯗꯣ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧꯅꯅꯦ ꯑꯩꯒꯤ ꯗꯈꯤꯅꯥ ꯀꯩ ꯍꯥꯞꯄꯨꯒꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯕ ꯂꯤꯛ ꯑꯃꯒ ꯈꯨꯖꯤ 2 ꯑꯃꯒ ꯁꯥꯕꯤꯌꯣ ꯍꯥꯏꯈ꯭ꯔꯦ ꯊꯧꯕ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯅꯪꯗꯤ ꯀꯩꯒꯤ ꯍꯥꯏꯔꯤꯕ ꯌꯥꯝꯃ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧꯅ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯝꯃꯤꯅ ꯑꯗꯨꯕꯣꯕ ꯂꯤꯛꯂ ꯈꯨꯖꯤꯔ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯄꯥꯝꯕ ꯑꯃꯈꯛ ꯍꯥꯏꯔꯒ ꯌꯥꯕꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯈ꯭ꯔꯦ ꯍꯥꯄꯛꯑꯅꯤ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯕꯥꯏ ꯍꯣꯏꯗꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯑꯗꯣ ꯊꯕꯛꯀꯤ ꯄꯩꯁꯥ ꯀꯔꯝ ꯀꯥꯟꯗ ꯐꯪꯅꯤ ꯍꯥꯏꯒꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯗꯤ ꯐꯪꯒꯅꯤ ꯈꯔ ꯊꯨꯅ ꯂꯧꯅꯕ ꯇꯧꯀꯣ ꯍꯣꯏꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅꯤ ꯀꯩꯅꯣ ꯍꯣꯏ ꯍꯥꯏꯔꯒ ꯃꯃꯥꯡꯗꯁꯨ ꯄꯤꯔꯛꯇꯦ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯦꯃꯤ ꯅꯪꯕꯨ ꯅꯪꯉꯗꯤ ꯐꯩ ꯊꯧꯕ ꯃꯈꯥ ꯇꯥꯔꯒ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯑꯣꯏꯕꯒꯤꯔ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦꯗ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤꯗꯤ ꯅꯤꯡꯉꯣꯜꯒꯤꯅꯤ ꯑꯗꯨꯒꯤꯔꯣ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯔꯤꯗꯣ ꯍꯣꯏ ꯅꯣꯛꯇ꯭ꯔꯗꯤ ꯀꯞꯄꯣ ꯍꯥꯏꯔꯣ ꯈꯨꯗꯩ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯏꯁꯥꯁꯦ ꯁꯥꯕꯗ ꯂꯣꯏꯔꯦ ꯍꯣꯏ ꯂꯥꯏꯖꯥ ꯈꯨꯗꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯊꯧꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯖꯥꯡꯗꯤ ꯀꯩ ꯇꯧꯕ ꯇꯥꯔꯕ ꯄꯥꯟ ꯑꯃ ꯏꯔꯣꯟꯁꯜꯂꯒꯦ ꯑꯗꯨꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯇꯥꯎꯕ ꯌꯥꯏꯅ ꯑꯩꯅ ꯉꯁꯥꯏꯅ ꯐꯥꯔꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯐꯥꯔꯤꯕ ꯏꯟ ꯊꯥꯔꯒ ꯐꯥꯏꯕ ꯇꯥꯆꯧꯗꯁꯨ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯅꯄꯥꯝꯗ ꯍꯥꯞꯅꯕ ꯐꯥꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯄꯥꯟꯗꯣ ꯍꯥꯎꯅ ꯏꯔꯣꯜꯂꯨꯀꯣ ꯑꯩꯅ ꯂꯣꯟꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯃꯌꯥꯝ ꯍꯥꯞꯄꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯕ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯗꯤ ꯗꯈꯤꯅꯥꯒꯤ ꯅꯠꯇꯦꯗꯅ ꯌꯦꯡꯉꯨ ꯂꯥꯏꯔꯕꯁꯤꯡꯒꯤꯁꯨ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯒ ꯅꯨꯡꯁꯤꯅꯅ ꯄꯨꯟꯗꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯈꯤꯅꯥ ꯍꯥꯏꯁꯤꯅ ꯃꯊꯥ ꯁꯥꯍꯟꯗꯣꯏꯅꯤ ꯃꯈꯣꯏ ꯇꯥꯃꯣꯅ ꯈꯪꯕꯤꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯂꯥꯏꯔꯕ ꯄꯤꯕꯥꯁꯤꯡꯗꯤ ꯍꯔꯥꯎꯕꯒꯤ ꯃꯊꯛꯇ ꯃꯊꯥ ꯁꯥꯕ ꯀꯌꯥꯅꯤꯅꯦ ꯅꯪꯕꯣ ꯍꯣꯏ ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯕ ꯗꯈꯤꯅꯥꯗꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯁꯤꯗꯤꯅꯦ ꯃꯣꯏꯅꯅꯦ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯇꯧꯖꯕ ꯂꯥꯏꯔꯕꯅ ꯂꯥꯏꯔꯕꯒꯤꯅꯤ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯃꯀꯣꯛꯁꯤꯗ ꯀꯔꯤꯝꯇ ꯂꯧꯁꯤꯟꯗꯦꯅꯦ ꯑꯣ ꯑꯩꯁꯨ ꯈꯪꯉꯤ ꯈꯪꯅꯤ ꯅꯪ ꯑꯗꯣ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯀꯧꯅꯕ ꯋꯥ ꯈꯔꯁꯨ ꯈꯟꯅꯁꯤ ꯑꯁ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯋꯥꯠꯂꯤꯁꯤꯕꯨ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯨꯏꯔꯦꯅꯦꯍꯦ ꯑꯩꯒꯤ ꯏꯆꯜ ꯊꯣꯏꯕꯤꯗꯣ ꯎꯈꯤꯗꯕ ꯍꯔꯥꯎ ꯃꯕꯨꯡꯉꯩꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗꯨ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯣꯏꯅꯖꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯏꯖ ꯁꯨꯄꯥꯡꯗ ꯐꯤ ꯈꯔ ꯁꯨꯗꯨꯅ ꯂꯩ ꯊꯧꯕꯗꯣ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯅ ꯀꯥꯏꯗꯩ ꯉꯥꯅꯣ ꯇꯧꯔꯛꯏꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ ꯆꯥꯅꯤꯡꯃꯟꯗꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯒꯨꯝꯗꯅ ꯍꯥꯎꯔꯅꯤꯕꯣ ꯁꯤꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ
ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯑꯣ. ꯍꯣꯏ ꯇꯥꯃꯣ. ꯂꯥꯏꯖꯥ ꯉꯥꯗꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ. ꯊꯧꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ. ꯂꯥꯏꯖꯥ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯁꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ. ꯊꯧꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯏ. ꯏꯁꯤꯡꯁꯦ ꯊꯛꯄꯗ ꯏꯁꯥꯒꯁꯦ ꯄꯨꯡꯇꯦꯛ ꯍꯦꯛ ꯇꯦꯛꯈꯠꯂꯤꯗ, ꯄꯨꯡꯏꯪ ꯏꯪꯉꯤ. ꯉꯥꯒ ꯂꯩꯔꯛꯏꯁꯤꯕꯨ ꯊꯕꯛ ꯄꯩꯁꯥ ꯐꯪꯉꯕꯣ? ꯐꯪꯉꯤ. ꯁꯤ ꯊꯝꯖꯜꯂꯨ. ꯐꯔꯦꯗ, ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯍꯧꯕ ꯌꯥꯔꯦ. ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯅꯨꯀꯣ, ꯃꯗꯨꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯀꯧꯗꯣꯏꯅꯤ. ꯂꯥꯏꯖꯥ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯗꯨꯅ. ꯈꯤꯇꯪꯁꯤꯅ ꯀꯣꯟꯅꯔꯣꯏꯗ. ꯌꯥꯅꯤꯌꯦ, ꯌꯥꯅꯕ ꯁꯤꯜꯂꯁꯤ. ꯁꯤꯅ ꯌꯥꯅꯕ ꯁꯤꯟꯗꯣꯏꯕ? ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯉꯥꯏꯔꯦ? ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇ ꯉꯥꯏꯔꯤ. ꯀꯨꯏꯗ꯭ꯔꯤ. ꯃꯤ ꯈꯨꯗꯤꯡ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ. ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯆꯠꯂꯒꯦ. ꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩꯒꯤ ꯄꯣꯠ ꯂꯩꯕ ꯐꯥꯎꯕ ꯀꯣꯟꯅꯔꯔꯣꯏ. ꯀꯣꯟꯅꯅꯕ ꯁꯤꯜꯂꯁꯤ. ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯀꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕ ꯇꯥꯃꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ. ꯁꯥꯒꯩ ꯃꯌꯥꯝꯗꯨꯒꯤ ꯀꯣꯟꯅꯅꯕ ꯂꯩꯔꯛꯄꯗ ꯁꯤꯅ ꯀꯃꯥꯏ ꯀꯣꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯄꯨꯕ ꯈꯛꯀꯤꯁꯨ ꯈꯟꯒꯅꯨ. ꯁꯥꯒꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯥꯄꯛꯀꯗꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯇꯥꯃꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯒꯤ ꯃꯣꯏꯅ ꯍꯥꯄꯛꯇꯣꯏ ꯑꯗꯨꯒ ꯑꯩꯅ ꯄꯨꯗꯣꯏꯁꯤꯒ ꯆꯥꯟꯅꯗꯕꯁꯨ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯗꯣ ꯃꯌꯥꯝꯅꯤ ꯄꯨꯔꯒ ꯂꯥꯛꯇꯣꯏꯁꯦ. ꯑꯩ ꯈꯛꯇ ꯏꯍꯥꯡ ꯍꯥꯡꯅ ꯆꯠꯄꯗꯣ ꯐꯖꯐꯝ ꯂꯩꯇꯦ. ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯅꯣꯛꯅꯈꯤꯅꯤ. ꯂꯧꯗꯣꯔꯤꯕ ꯗꯈꯤꯅꯥ ꯑꯁꯤꯒ ꯄꯨꯔꯛꯏꯁꯤꯒ ꯍꯥꯏꯗꯅ. ꯂꯣꯏꯔꯦꯕ, ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ. ꯃꯁꯦ ꯑꯩ ꯈꯛꯀꯤ ꯃꯥꯏ ꯅꯠꯇꯦ, ꯇꯥꯃꯣꯒꯤꯁꯨ ꯃꯥꯏꯅꯤ. ꯂꯥꯏꯖꯥ, ꯇꯥꯃꯣꯗ ꯑꯩꯅ ꯆꯥꯛꯀꯧꯕ ꯆꯠꯅꯅꯕ ꯐꯤ ꯐꯅꯦꯛ, ꯁꯅꯥ ꯂꯤꯛ ꯂꯩꯌꯨ ꯁꯥꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯄꯣꯠ ꯆꯩ ꯈꯔ ꯈꯛ ꯂꯩꯕꯁꯤꯗ. ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯁꯦꯟꯊꯣꯛ ꯑꯁꯤꯗ ꯀꯣꯟꯅꯅꯕ ꯁꯤꯟꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯏꯆꯟꯊꯣꯏꯕꯤꯒꯤꯁꯨ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕꯅꯤ. ꯈꯔ ꯐꯖꯅ ꯗꯈꯤꯅꯥꯒꯗꯨ ꯈꯔ ꯆꯥꯎꯅ ꯍꯥꯞꯇꯕ ꯌꯥꯔꯣꯏ. ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯁ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯀꯞꯁꯤꯟꯅꯔꯛꯏ. ꯅꯣꯡꯃꯇ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡ ꯇꯥꯃꯣꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯕꯅꯤ. ꯂꯥꯏꯖꯥ, ꯑꯗꯨꯝꯅ ꯀꯞꯀꯅꯨꯁꯦ. ꯊꯧꯕ ꯃꯀꯣꯛ ꯄꯥꯏꯗꯨꯅ. ꯃꯊꯥ ꯁꯥꯔꯦ ꯀꯣꯛꯁꯦ. ꯂꯥꯏꯖꯥ ꯀꯞꯇꯨꯅ ꯂꯩ. ꯑꯗꯨꯗꯤ ꯂꯥꯏꯖꯥ, ꯅꯪꯅ ꯄꯥꯝꯃꯤꯁꯤꯕꯨ ꯏꯆꯟꯊꯣꯏꯕꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯕꯨ ꯇꯣꯛꯑꯁꯦ ꯍꯥꯏꯔꯣ? ꯇꯣꯛꯑꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ. ꯑꯗꯨꯗꯤ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯁꯦ? ꯂꯥꯏꯖꯥ ꯃꯃꯤꯠꯀꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ. ꯏꯆꯟꯊꯣꯏꯕꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯐꯖꯅ ꯀꯧꯔꯁꯤ. ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯃꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯀꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ. ꯌꯥꯗꯧꯔꯤꯕ꯭ꯔꯥꯅꯦ ꯑꯗꯨꯕꯨ? ꯌꯥꯅꯤꯌꯦ. ꯑꯩꯁꯨ ꯐꯖꯅ ꯆꯠꯊꯣꯛꯎꯔꯅꯤ. ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯊꯕꯛ ꯁꯨꯖꯤꯜꯂꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯄꯩꯁా ꯐꯪꯒꯦ ꯍꯥꯏꯔꯅꯤ. ꯑꯗꯨꯏꯗꯤ ꯀꯣꯝꯅ ꯐꯖꯅ ꯀꯧꯕ ꯌꯥꯔꯦꯗꯅ. ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯅꯤ. ꯍꯣꯏꯅꯦ, ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯅꯐꯗꯧ ꯃꯥꯜꯂꯤ. ꯗꯈꯤꯅꯥꯗꯣ ꯈꯔ ꯆꯥꯎꯅ ꯍꯥꯞꯄꯤꯔꯕ ꯀꯣ? ꯑꯗꯨꯅ ꯐꯔꯅꯤ. ꯑꯗꯣ ꯍꯌꯦꯡꯁꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯊꯣꯛꯎꯔꯒꯦ. ꯑꯗꯨꯗꯤ ꯍꯥꯏꯔꯨꯈꯤꯅꯨꯋꯣ. ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯧꯒꯗꯕꯁꯨ ꯅꯠꯇꯦ. ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯐꯖꯅ ꯍꯥꯏꯔꯣ. ꯑꯗꯨꯅ ꯐꯔꯅꯤꯌꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯧꯕ ꯀꯩꯗꯧꯋꯦ ꯍꯥꯏꯗ ꯋꯥꯕꯨ ꯌꯥꯝꯅꯔꯅꯤꯗ. ꯍꯣꯏꯗ, ꯏꯆꯟꯊꯣꯏꯕꯤꯒꯤꯁꯦ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯈꯟꯅꯔꯁꯤ. ꯑꯗꯨꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ. ꯍꯣꯏ, ꯑꯗꯣ ꯍꯣꯔꯦꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯍꯧꯔꯒꯦ. ꯍꯧꯔꯣ. ꯁꯣꯝꯗ ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯗꯨ ꯎꯪꯗꯨꯅ ꯂꯩ. ꯃꯤ ꯄꯨꯝꯕꯗꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯅꯈ꯭ꯔꯦ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯖꯥꯠꯅꯣ? ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯂꯥꯏꯖꯥꯗ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯔꯤꯅ. ꯀꯩꯗꯧꯔꯦ ꯎꯪꯗꯨꯅ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯃꯥꯜꯂꯤꯗ. ꯇꯥꯆꯧꯗꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯕꯤꯕꯅꯤ. ꯍꯦꯔꯥ, ꯂꯥꯛꯀꯅꯤꯗ. ꯉꯁꯤ 4-5 ꯋꯥꯠꯂꯤꯁꯤꯕꯨ. ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯦ ꯇꯥꯃꯣ. ꯂꯥꯛꯀꯅꯤ. 4-5 ꯋꯥꯠꯂꯤꯁꯤꯕꯨ. ꯊꯣꯏꯕꯤ ꯈꯣꯝꯗꯦ. ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛꯀꯧꯕ ꯄꯨꯅꯕ ꯄꯣꯠ ꯆꯩꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯊꯣꯛꯎꯔꯁꯤ. ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕ ꯑꯗꯨꯗ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ. ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯣꯏꯕꯤ ꯃꯥꯒꯤ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯕꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ. ꯇꯥꯆꯧ, ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯗꯤ? ꯍꯌꯦꯡꯅꯤ ꯇꯥꯆꯧ, ꯅꯤꯉꯣꯜꯁꯤꯡꯒꯤ ꯆꯥꯛꯀꯧꯕꯗꯣ.
ꯅꯆꯜꯕꯨ ꯆꯥꯛꯀꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯤꯔꯣ ꯇꯥꯆꯧ? ꯅꯆꯜꯅ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯊꯣꯏꯕꯤ, ꯊꯝꯃꯣ, ꯍꯌꯦꯡꯅꯤ ꯆꯥꯛꯀꯧꯕ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯆꯧꯗꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯦ꯫ ꯊꯣꯏꯕꯤ, ꯏꯕꯥꯏꯗꯣ ꯐꯔꯛ ꯇꯥꯕꯒꯤ ꯑꯣꯏꯔꯝꯃꯅꯤ꯫ ꯊꯝꯃꯣ, ꯑꯩ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯉꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯕꯤ, ꯂꯥꯛꯑꯣꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯔꯤ ꯊꯣꯏꯕꯤꯕꯨ ꯅꯝꯗꯨꯅ ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯇꯥꯆꯧ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯄꯨꯡꯂꯥꯡ ꯂꯥꯡꯖꯩ꯫ ꯂꯥꯏꯖꯪ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯀꯤ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕꯅ, ꯉꯟꯃꯟꯗ꯭ꯔꯅꯤ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ? ꯀꯥꯏꯗꯒꯤ ꯉꯟꯕꯅꯣ? ꯁꯤ ꯐꯥꯎꯕꯗ ꯊꯦꯡꯃꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯩꯅꯣ, ꯑꯥꯗ ꯄꯨꯂꯞ ꯆꯥꯔꯗꯧꯅꯤ꯫ ꯍꯩ, ꯃꯗꯨ ꯍꯧꯅꯗꯦꯀꯣ꯫ ꯍꯧꯅꯕ ꯍꯧꯅꯗꯕ, ꯑꯩ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯤ꯫ ꯑꯁꯤꯗꯤ ꯂꯥꯏꯖ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ꯫ ꯇꯥꯃꯣ, ꯑꯩ ꯐꯖꯔꯕ? ꯈꯨꯐꯖ ꯑꯃ ꯇꯧꯔꯤ ꯉꯁꯤꯗꯤ꯫ ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ? ꯍꯣꯏ ꯍꯣꯏ, ꯏꯃꯨꯡꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯝꯇ ꯊꯥꯡꯗꯣꯔꯛꯈꯤꯒꯦ꯫ ꯁꯣꯝꯗ ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯥ ꯀꯞꯇꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯅꯦꯝ ꯁꯅꯥꯔꯩꯁꯨ ꯁꯥꯎꯅ, ꯊꯨꯠ ꯊꯨꯠ ꯀꯞꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯊꯣꯏꯕꯤ ꯀꯤꯅ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯆꯩ꯫ ꯆꯥꯛꯀꯧꯕ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯅ ꯄꯣꯠ ꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯒ ꯆꯥꯛꯀꯧꯕꯁꯨ ꯆꯠꯇ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯄꯣꯠꯆꯩꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯄꯨꯔꯁꯨ ꯌꯥꯏ꯫ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ꯫ ꯆꯠꯇꯕ ꯐꯖꯔꯤꯕ꯭ꯔꯣ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯍꯪꯂꯒ ꯀꯩ ꯈꯨꯝꯗꯣꯏꯅꯣꯕ? ꯅꯠꯇꯦ, ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯔꯁꯨ ꯃꯔꯣꯜ ꯑꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯗꯣ꯫ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯏꯃꯥ, ꯄꯥꯔꯤ ꯆꯪꯂꯛꯇꯨꯅ, ꯀꯩꯅꯣ ꯏꯃꯥꯅ ꯊꯣꯏꯕꯤꯗ ꯉꯥꯡꯕꯤꯔꯤꯁꯤꯕꯣ? ꯁꯤꯕꯨ ꯊꯣꯏꯕꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯍꯣ, ꯏꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯗꯨꯒꯤꯅꯤ, ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗ꯭ꯔꯗꯅ꯫ ꯏꯃꯥꯒꯤ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯗꯣ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ꯫ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯗ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤ, ꯏꯃꯥꯅ ꯆꯩꯕꯗꯣ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ? ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯥꯃꯣ, ꯏꯃꯥꯅ ꯁꯥꯎꯕꯒꯤ ꯇꯧꯖꯔꯤꯅꯤ꯫ ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ, ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤ꯫ ꯍꯣꯏ ꯇꯥꯃꯣ, ꯍꯟꯗꯛ ꯆꯠꯇ꯭ꯔꯁꯨ ꯃꯊꯪ ꯆꯠꯂ ꯂꯣꯏꯔꯦꯗꯅ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡꯗ, ꯇꯥꯆꯧ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯅꯪ ꯅꯆꯜ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯊꯣꯏꯕꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ, ꯃꯍꯥꯛꯀꯤꯗꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯅꯨꯃꯤꯠ ꯑꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃꯅ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤꯕꯗꯣ ꯃꯃꯤꯠ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯆꯧ, ꯉꯁꯤꯁꯨ ꯑꯩ ꯇꯥꯆꯧꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ꯫ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯇꯥꯃꯣ, ꯑꯩ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ꯫ ꯊꯣꯏꯕꯤ, ꯇꯥꯃꯣ, ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃꯅ ꯆꯥꯛꯀꯧꯕ ꯂꯥꯛꯅꯔꯤꯕꯁꯦ? ꯊꯣꯏꯕꯤ, ꯌꯥꯔꯦꯁꯦ, ꯌꯦꯡꯉꯨ, ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯊꯥꯃꯣ, ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯨꯝꯅ ꯐꯥꯎꯔꯝꯒꯅꯤꯀꯣ? ꯊꯣꯏꯕꯤ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯅꯤꯉꯣꯜ ꯀꯅꯥꯅ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯂꯣꯏꯗꯒꯦ ꯇꯥꯃꯣ? ꯑꯗꯨꯕꯨ ꯆꯠꯄ ꯐꯪꯗꯕ ꯀꯌꯥꯅꯤ꯫ ꯅꯤꯉꯣꯜ ꯀꯌꯥꯅ ꯀꯦꯅ ꯃꯧ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯁꯅꯥ ꯂꯤꯀꯣꯜ ꯁꯤꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯅꯣꯛꯅ ꯅꯣꯛꯅ ꯍꯔꯥꯎ ꯀꯦꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯎꯔꯒ ꯅꯤꯉꯣꯜ ꯀꯌꯥꯅꯗꯤ ꯊꯃꯣꯏ ꯆꯥꯛꯅ ꯈꯜꯂꯛꯅ ꯌꯦꯡꯅꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ, ꯀꯞꯀꯅꯨꯁꯦ, ꯅꯪꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜ ꯅꯨꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯇꯥꯃꯣ, ꯑꯩ ꯀꯞꯇꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯠꯀꯤ ꯄꯤꯁꯦ ꯊꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ꯫ ꯊꯣꯏꯕꯤ, ꯑꯩꯒꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯐꯔꯝꯒꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯇꯥꯆꯧ ꯂꯩꯅ ꯂꯩ ꯑꯩꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯤꯗꯕꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯇꯥꯆꯧ ꯏꯕꯥꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯊꯝꯃꯣ,
ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯉꯥ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯤꯖꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯅꯦꯛ ꯑꯃꯁꯨ ꯇꯥꯆꯧꯅ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕ꯫ ꯊꯣꯏꯕꯤ, ꯇꯨ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯐꯤꯁꯤꯁꯨ ꯅꯍꯥꯟꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯇꯥꯆꯧꯅ ꯑꯩꯒꯤ ꯂꯩꯕꯤꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯊꯣꯏꯕꯤ, ꯑꯩ ꯅꯪꯒꯤ ꯅꯋꯥꯡꯁꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯂꯥꯏꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖꯥ, ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯋꯥ ꯑꯃꯨꯛ ꯈꯟꯅꯔꯁꯦ꯫ ꯑꯩꯁꯨ ꯇꯥꯃꯣꯗ ꯍꯧꯗꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯧꯗꯣꯛꯄ ꯄꯥꯝꯃꯤꯅ? ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤꯗꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕꯅꯤꯗꯅ, ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯧꯕꯤꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅꯅꯦ ꯑꯃꯊꯪꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯐꯖꯅ ꯀꯧꯔꯁꯤ꯫ ꯂꯥꯏꯖꯥ, ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯀꯧꯔꯝꯃꯣꯏꯗ꯭ꯔꯣ? ꯅꯍꯥꯟꯅ ꯑꯃ ꯍꯥꯏ, ꯑꯩꯅꯔꯨꯁꯤꯕꯣ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ? ꯇꯟꯖꯥꯗꯨꯗ ꯊꯔꯣꯗꯨ ꯃꯈꯣꯏꯗ ꯂꯥꯛꯏ꯫ ꯊꯧꯕ, ꯅꯦꯅꯦ꯫ ꯂꯥꯏꯖꯥꯁꯨ, ꯅꯦꯅꯦ ꯂꯥꯛꯏꯔꯣ? ꯊꯧꯕ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯅꯆꯟꯅꯨꯄꯤ ꯆꯥꯛ ꯀꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯦꯅꯦ꯫ ꯂꯥꯏꯖꯥꯅ, ꯅꯦꯅꯦ, ꯍꯧꯖꯤꯛꯇ ꯀꯧꯅꯅꯕꯒꯤ ꯍꯥꯏꯅꯔꯝꯃꯤꯅꯦ, ꯄꯩꯁꯥ ꯈꯔ ꯅꯥꯇꯩ ꯆꯥꯈꯤꯗꯕ꯫ ꯊꯧꯕ, ꯅꯪꯕꯨ ꯅꯆꯟꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯔꯣ? ꯅꯆꯟꯅꯨꯄꯤꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯀꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯒꯅꯤ꯫ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯆꯜꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯦ꯫ ꯅꯪꯅ ꯆꯥꯛꯀꯧꯗꯅ ꯊꯣꯏꯕꯤꯒꯤꯗꯃꯛꯇ ꯀꯅꯥꯅ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯔꯤꯕꯒꯦ? ꯃꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯍꯥ? ꯅꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯎꯁꯤꯠꯄꯤꯔꯝꯒꯗ꯭ꯔꯣ? ꯍꯔꯥꯎ ꯍꯔꯥꯎ ꯀꯦꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯆꯒꯗꯕꯗꯣ ꯂꯥꯛꯇ꯭ꯔꯦꯗꯅ ꯑꯉꯥꯡꯗꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯄꯩꯁꯥ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯅꯣꯏ ꯌꯥꯅꯅꯕ ꯁꯤꯟꯕ ꯌꯥꯏꯅ꯫ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯕꯁꯨ ꯌꯥꯏ꯫ ꯅꯆꯟꯅꯨꯄꯤꯒꯤꯅ ꯂꯩꯇꯦ ꯍꯥꯏꯅ ꯀꯧꯗꯕ, ꯅꯪꯒꯤ ꯅꯨꯄꯤꯒꯤꯅ ꯀꯦꯗꯨꯅ ꯆꯥꯛꯀꯧꯕ ꯊꯥꯕ, ꯃꯁꯦ ꯅꯪꯅ ꯅꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯧꯕꯁꯨ ꯈꯟꯊꯔꯨꯔꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦ ꯈꯪꯕꯅ, ꯅꯦꯅꯦ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯆꯜ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯧꯕ ꯄꯟꯊꯔꯝꯗ ꯆꯠꯈꯤ꯫ ꯊꯔꯣ ꯂꯥꯏꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖꯥ, ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯅꯣꯏꯅ ꯊꯣꯏꯕꯤꯕꯨ ꯆꯥꯛꯀꯧꯕꯤꯗꯅ ꯀꯅꯥꯅ ꯀꯧꯕꯤꯒꯅꯤ? ꯅꯣꯏ ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ? ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨꯃꯛ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯔꯝꯒꯅꯤ꯫ ꯅꯪꯅ ꯀꯦꯗꯨꯅ ꯍꯔꯥꯎꯅ ꯆꯥꯛꯀꯧꯕ ꯆꯠꯂꯤꯕꯗꯣ ꯊꯣꯏꯕꯤꯁꯨ ꯆꯠꯅꯤꯡꯂꯝꯒꯅꯤꯅꯦꯍꯦ꯫ ꯅꯦꯅꯦ, ꯅꯣꯏꯒꯤ ꯃꯑꯣꯡꯁꯦ ꯅꯦꯅꯦ ꯈꯔ ꯋꯥꯔꯧꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯃꯈꯥ ꯇꯥꯔꯝꯗ ꯆꯠꯈꯤ꯫ ꯂꯥꯏꯖꯥ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯊꯧꯕ ꯊꯣꯏꯕꯤ ꯍꯣꯏꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯔꯩꯅ, ꯍꯩꯃꯥ, ꯊꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ ꯏꯅꯦ꯫ ꯄꯥꯔꯤꯅ, ꯏꯕꯥꯏ, ꯄꯥꯔꯤ, ꯑꯩꯈꯣꯏ ꯏꯆꯜ ꯊꯣꯏꯕꯤꯕꯨ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯏꯕꯥꯏ꯫ ꯄꯥꯔꯤ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯁꯅꯥꯔꯩꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯒ ꯐꯝꯃꯨ꯫ ꯍꯣꯏꯅꯦ꯫ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯊꯧꯕꯅ, ꯏꯆꯟ ꯊꯣꯏꯕꯤ, ꯇꯥꯆꯧ, ꯏꯆꯟ ꯊꯣꯏꯕꯤ, ꯇꯥꯆꯧ ꯅꯉꯣꯟꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯅꯪ ꯀꯩꯒꯤ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯊꯣꯡꯒꯥꯜꯁꯤꯗ ꯇꯥꯆꯧꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ꯫ ꯏꯆꯟ ꯊꯣꯏꯕꯤ, ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯅꯆꯜꯅ ꯂꯥꯛꯅꯤꯡꯈꯤꯕꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯇꯥꯆꯧꯒ ꯏꯕꯥꯅꯤ ꯆꯥꯛ ꯏꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯇꯥꯆꯧ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯒꯤ ꯑꯗꯨꯒꯨꯝꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯇꯥꯆꯧꯗ ꯅꯆꯜ ꯑꯩꯅ ꯆꯥꯛ ꯏꯟꯗꯨꯅ ꯄꯤꯖꯅꯤꯡꯈꯤꯌꯦ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯁꯨ ꯂꯥꯛꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕꯤꯔꯝꯒꯅꯤꯀꯣ? ꯏꯆꯟ ꯊꯣꯏꯕꯤ, ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯒꯤ ꯃꯐꯝꯗꯒꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯗꯦ꯫
ꯑꯆꯧ ꯑꯆꯧꯕ ꯗꯈꯤꯅꯥꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯆꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯆꯜ ꯑꯩꯕꯨ ꯀꯧꯕꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯅꯆꯜꯒꯤ ꯀꯣꯛꯊꯛꯇ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯕꯗꯣ ꯃꯗꯨꯈꯛ ꯅꯆꯜꯅ ꯄꯥꯝꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯇꯥꯆꯧ ꯂꯥꯛꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯊꯣꯡꯒꯥꯜꯁꯤꯗ ꯅꯆꯜꯅ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯖꯈꯤꯕꯅꯤ꯫ ꯊꯧꯕ ꯃꯆꯜꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯃꯕꯨꯡꯁꯤꯡ ꯃꯆꯦ ꯃꯆꯜꯕꯨ ꯊꯣꯡꯒꯥꯜꯗꯒꯤ ꯂꯧꯁꯤꯟꯕꯤꯕꯗꯨ ꯎꯔꯒ ꯑꯩꯅ ꯇꯥꯆꯧꯕꯨ ꯀꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯆꯟꯊꯣꯏꯕꯤ, ꯇꯥꯆꯧ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗ꯭ꯔꯤꯉꯩ ꯇꯥꯆꯧꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧꯅ ꯀꯔꯤꯒꯤ ꯃꯗꯨꯕꯨ ꯀꯥꯎꯔꯤꯕꯅꯣ? ꯊꯧꯕ ꯃꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯌꯦꯡꯉꯣꯏ, ꯇꯥꯆꯧ ꯏꯆꯜꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯇꯥꯆꯧ ꯂꯥꯜꯂꯦ꯫ ꯇꯥꯆꯧ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯑꯩꯒꯤ ꯏꯆꯜꯊꯣꯏꯕꯤꯕꯨ? ꯑꯗꯨ ꯇꯥꯆꯧ, ꯑꯩꯕꯨ ꯆꯥꯛꯀꯧꯔꯔꯣꯏꯗ꯭ꯔꯣ? ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯌꯣ꯫ ꯏꯆꯟꯊꯣꯏꯕꯤ, ꯇꯥꯆꯧꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯆꯧ, ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯌꯥꯝ ꯐꯩ, ꯉꯟꯇꯥꯅ ꯄꯥꯔꯤꯗ ꯊꯤꯜꯍꯜꯂꯛꯎꯀꯣ꯫ ꯊꯣꯏꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯣꯏ ꯇꯥꯆꯧ꯫ ꯊꯧꯕ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ, ꯅꯆꯥꯕꯨ ꯉꯥꯡꯕꯤꯌꯨ, ꯏꯆꯜꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯛꯀꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯇꯧꯍꯩꯗꯦꯁꯦ? ꯑꯩꯅꯁꯨ ꯉꯔꯥꯡ ꯃꯧꯁꯤꯗꯅꯦ ꯋꯥꯍꯩ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯏꯆꯜꯊꯣꯏꯕꯤ, ꯗꯈꯤꯅꯥꯅ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕ? ꯏꯆꯜꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯇꯥꯆꯧꯗ ꯍꯥꯏꯌꯨ꯫ ꯇꯥꯆꯧ, ꯅꯆꯜꯒꯤꯗꯤ ꯇꯥꯆꯧꯅ ꯅꯨꯡꯁꯤꯅ ꯄꯤꯕꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯆꯟꯊꯣꯏꯕꯤ, ꯊꯧꯕꯁꯨ ꯇꯞꯅ ꯐꯔꯦ, ꯑꯗꯨꯗꯤ ꯇꯥꯆꯧ ꯆꯠꯂꯒꯦ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯏꯕꯥꯏ, ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨ꯫ ꯄꯥꯔꯤ, ꯆꯥꯔꯔꯣꯏꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯐꯖꯅ ꯆꯥꯔꯁꯤ꯫ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯕꯥꯏ, ꯑꯗꯨꯅ ꯐꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯨ ꯆꯥꯛꯀꯧꯕ ꯍꯦꯟꯈ꯭ꯔꯒꯁꯨ ꯃꯥꯒꯤ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯦꯝ ꯁꯅꯥꯔꯩꯅ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ, ꯉꯔꯥꯡ ꯏꯃꯧꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯌꯥꯝꯗꯣ ꯅꯅꯦꯝ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯃꯧꯒꯤ ꯃꯐꯝꯗ ꯊꯤꯅ ꯆꯩꯈꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯅꯅꯦꯝ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥ, ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯊꯣꯏꯕꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯥꯏꯖꯅ ꯇꯥꯃꯣ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯈ꯭ꯔꯦ꯫ ꯅꯪꯅ ꯅꯠꯇꯦ ꯁꯣꯏꯔꯤꯕꯁꯦ ꯂꯥꯏꯖꯥ, ꯑꯩꯁꯨꯅꯤ꯫ ꯏꯆꯜꯊꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯥꯃꯣ, ꯍꯌꯦꯡ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒꯦ, ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯦ ꯀꯥꯏꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯂꯥꯏꯖꯥ, ꯏꯆꯜꯊꯣꯏꯕꯤ ꯆꯥꯛꯀꯧꯕꯕꯨ ꯀꯌꯥꯝ ꯆꯪꯒꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯏꯆꯜꯊꯣꯏꯕꯤꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯥꯎꯕ ꯑꯩꯒꯤ ꯏꯆꯜ ꯅꯠꯇꯤꯌꯦ꯫ ꯇꯥꯃꯣ, ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯏꯆꯜꯊꯣꯏꯕꯤꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯋꯥꯔꯧꯅ ꯇꯥꯆꯧ, ꯑꯩꯕꯨ ꯀꯔꯤꯒꯤ ꯆꯥꯛꯀꯧꯗ꯭ꯔꯤꯅꯣ ꯍꯪꯂꯛꯄꯁꯤꯅꯤ꯫ ꯇꯥꯃꯣ, ꯊꯧꯕꯗꯨ ꯀꯞꯂꯛꯂꯦ꯫ ꯂꯥꯏꯖꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯇꯥꯃꯣ, ꯇꯣꯛꯑꯁꯤ꯫ ꯉꯔꯥꯡ ꯏꯆꯜꯊꯣꯏꯕꯤꯅ ꯐꯥꯎꯔꯝꯒꯗꯕꯁꯤꯡꯗꯣ ꯑꯩ ꯃꯤꯠꯁꯤꯗ ꯁꯪ ꯁꯪꯉꯣꯏ꯫ ꯃꯕꯨꯡ ꯑꯩꯕꯨ ꯂꯥꯛꯄ ꯃꯥꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯁꯨꯡꯆꯠ ꯆꯠꯄꯤꯈꯤꯗꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯏꯆꯟꯊꯣꯏꯕꯤꯅ ꯃꯕꯨꯡ ꯑꯩ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯈꯤꯕ꯫ ꯏꯆꯟꯊꯣꯏꯕꯤ ꯃꯥꯅ ꯁꯥꯒꯩ ꯑꯣꯟꯗ꯭ꯔꯤꯉꯩ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯕꯨꯡ ꯑꯩꯒꯤ ꯃꯐꯝꯗ ꯀꯦꯖꯕ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯣꯏꯅꯖꯕ, ꯃꯁꯤ ꯄꯨꯝꯕ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯄꯨꯗꯨꯅ ꯆꯠꯈꯤꯗꯨꯅ ꯏꯆꯟꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯜ ꯃꯕꯨꯡ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ, ꯃꯕꯨꯡ ꯑꯩꯅ ꯏꯆꯜꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕ, ꯏꯆꯜꯂꯣꯏꯕꯤ ꯃꯍꯥꯛꯅꯁꯨ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕ,
ꯃꯁꯤ ꯄꯨꯝꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ, ꯅꯨꯄꯥ ꯑꯃ ꯑꯣꯏꯅ, ꯄꯤꯕꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯇꯥꯃꯣ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯗꯨꯝ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯀꯝꯗꯧꯅꯤ? ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯆꯨꯝꯊꯣꯛꯑꯁꯤ꯫ ꯃꯇꯨꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯁꯣꯏꯗꯅꯕ꯫ ꯂꯥꯏꯖꯥ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯏꯕꯤꯁꯨ ꯐꯖꯅ ꯀꯦꯊꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯅ ꯃꯥꯕꯨ ꯊꯤꯟꯕꯤꯔꯛꯏ꯫ ꯊꯣꯏꯕꯤ ꯃꯄꯥꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯆꯟ ꯃꯕꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯆꯟ ꯃꯕꯨꯡ ꯑꯗꯨ ꯆꯥꯛ ꯏꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯖꯥ ꯃꯆꯜ ꯃꯕꯨꯡꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯁꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯅꯨꯡꯁꯤꯅ ꯃꯅꯝꯃꯒꯤ ꯃꯐꯝꯗꯁꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯊꯧꯕꯅ ꯃꯆꯟꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯂꯥꯡꯖꯕ ꯉꯝꯖꯕ ꯈꯔ ꯑꯗꯨ ꯗꯈꯤꯅꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯄ ꯗꯈꯤꯅꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯜꯂꯝꯃꯤ꯫